Good morning. Ngasidi ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯦ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯀꯣ. ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯍꯨꯝꯃꯨꯛꯇꯤ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯑꯩꯒꯤ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯂꯩꯁꯨ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯂꯤꯛꯂꯥ ꯇꯥꯁꯜꯂꯒ ꯌꯥꯝꯅ ꯐꯖꯅ ꯍꯧꯗꯦ ꯍꯥꯏꯇꯥꯔꯦ, ꯄꯥꯟꯗꯦ, ꯎꯕꯗꯁꯨ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦ. ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯍꯧꯋꯦ. ꯁꯤꯗꯒꯤ ꯊꯥꯕꯅꯤꯀꯣ, ꯉꯥ ꯍꯥꯞꯄꯛꯄꯩ ꯕꯣꯛꯁꯇꯣ ꯑꯗꯨ ꯊꯥꯖꯕꯅꯤ. ꯁꯤꯗ ꯂꯩꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯄꯥꯜꯂꯤ ꯁꯤꯗ. ꯑꯗꯒꯤ ꯁꯤꯒꯤꯁꯤꯗꯤ ꯃꯌꯥꯝ ꯎꯕꯤꯔꯝꯃꯅꯤ, ꯍꯩꯅꯧꯖꯣꯡ ꯑꯩ ꯍꯥꯞꯀꯠꯆꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥ ꯃꯆꯥ ꯄꯥꯜꯂꯤ. ꯑꯩꯒꯤ ꯍꯧꯗꯣꯡꯅꯤ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ. ꯁꯤꯗ ꯁꯣꯝꯗꯁꯨ ꯂꯩ. ꯑꯗꯨꯒ ꯁꯤꯅ ꯖꯦꯔꯥꯅꯤꯌꯝ ꯍꯥꯏꯕ꯭ꯔꯥ ꯀꯧꯕꯅꯤ. ꯑꯩ ꯂꯣꯏ ꯎꯠꯆꯔꯛꯀꯅꯤꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ. ꯑꯗꯣ ꯑꯝꯇ ꯐꯖꯗꯦ ꯍꯧꯖꯤꯛ. ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗꯣ. ꯁꯨꯃꯥꯏꯅ ꯃꯅꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯒ ꯂꯩꯕꯗꯣ, ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ, ꯎꯠꯄꯗ ꯈꯤꯇꯪ ꯐꯖꯅ ꯎꯠꯅꯤꯡꯕ, ꯑꯗꯨꯒꯤꯅꯤ. ꯀꯨꯟꯗꯣ ꯌꯥꯝ ꯄꯥꯜꯂꯦ ꯁꯤꯗꯅ. ꯀꯨꯟꯗꯣꯁꯤꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯄꯣꯝꯃꯒꯅꯦ, ꯁꯀꯥꯏꯕ ꯉꯝꯗꯦ ꯃꯥꯁꯦ. ꯑꯗꯨꯒ ꯁꯤꯗ ꯂꯩꯁꯤꯅ ꯌꯥꯏꯉꯪꯅꯦ. ꯌꯥꯏꯉꯪꯁꯦ ꯑꯩꯅ ꯉꯁꯥꯏ ꯀꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯍꯥꯞꯆꯒꯦꯀꯣ, ꯃꯇꯦꯛ ꯑꯃ. ꯁꯤꯒꯤꯁꯦ ꯀꯪꯍꯜꯂꯅꯤ, ꯑꯗꯨꯒ ꯇꯛꯈꯥꯏꯒꯗꯣꯏꯅꯤ. ꯃꯦꯆꯤꯟ ꯂꯩ ꯇꯛꯅꯕ. ꯇꯛꯄꯩꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ. ꯀꯪꯍꯜꯂꯒ ꯁꯤꯅꯁꯨ ꯍꯦꯟꯅ ꯍꯥꯎꯋꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯤꯖꯤꯟꯅꯅꯕꯅꯦ ꯍꯥꯏꯇꯥꯔꯦ. ꯁꯤꯒꯤ ꯒꯝꯂꯥ ꯑꯆꯧꯕꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯆꯥ ꯃꯆꯥ ꯈꯔ ꯌꯣꯛꯑꯦ. ꯑꯩꯈꯣꯏ ꯀꯥꯡ ꯆꯥꯕꯤ ꯉꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯁꯤꯁꯦ. ꯁꯤꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯂꯩ ꯐꯖꯕ, ꯐꯖꯅ ꯃꯥꯁꯦ ꯁꯥꯠꯂꯤꯉꯩꯒꯤ. ꯀꯥꯔꯅꯦꯁꯟ ꯍꯥꯏꯕ꯭ꯔꯤꯠ ꯔꯦꯠ, ꯑꯗꯨꯒ ꯑꯥꯗꯒꯤꯁꯤꯅ ꯋꯥꯏꯠ ꯀꯂꯔꯅꯤ. ꯀꯥꯔꯅꯦꯁꯟ ꯁꯤꯡꯒꯜ. ꯑꯗꯨꯒ ꯁꯤꯅ ꯄꯨꯡ 9 ꯁꯥꯠꯄꯤ ꯍꯥꯏ. ꯁꯤꯒꯤ ꯁꯣꯝꯗꯁꯨ ꯂꯩ. ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯥꯁꯤꯅ ꯑꯩ ꯃꯃꯤꯡꯗꯣ ꯏꯖꯔꯛꯀꯦ. ꯑꯩ ꯃꯃꯤꯡꯗꯣ ꯐꯖꯅ ꯏꯊꯣꯛꯆꯔꯝꯃꯒꯦ, ꯀꯩ ꯀꯧꯒꯦ ꯍꯥꯏꯕꯗꯣ. ꯁꯤꯅ ꯗꯤꯁꯦꯝꯕꯔ ꯅꯕꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯔꯦꯠ ꯑꯣꯏꯔꯛꯀꯅꯤꯕ ꯃꯥꯏ ꯃꯅꯥꯁꯦ ꯄꯨꯂꯞ ꯑꯣꯏꯅ. ꯈꯔ ꯔꯦꯠ ꯑꯣꯏꯔꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦ. ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯁꯛꯀ꯭ꯌꯨꯂꯦꯟ ꯄ꯭ꯂꯥꯟꯠ ꯉꯥꯛꯇꯅꯤ, ꯃꯥꯒꯤ ꯚꯦꯔꯥꯏꯇꯤ ꯉꯥꯛꯇꯅꯤ. ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯩ ꯑꯗꯨꯝ ꯏꯊꯣꯔꯛꯑꯝꯒꯦ, ꯃꯌꯥꯝ ꯄꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯃꯃꯤꯡꯁꯦ. ꯁꯤꯗ ꯑꯩ ꯇꯞꯅ ꯎꯠꯆꯒꯦ. ꯁꯤꯗ ꯂꯩꯔꯦ. ꯁꯤ ꯃꯥꯏ ꯃꯔꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯂꯥꯛꯏꯁꯦ. ꯑꯗꯒꯤ ꯁꯤ ꯃꯥꯒꯤ ꯚꯦꯔꯥꯏꯇꯤ ꯉꯥꯛꯇꯅꯤ.
ꯁꯤꯅ ꯏꯐ ꯐꯖꯩ ꯑꯩꯗꯤ ꯃꯁꯥ ꯌꯥꯝ ꯂꯣꯡꯉꯦꯕ ꯁꯤꯁꯨ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩ ꯈ꯭ꯋꯥꯏ ꯄꯤꯛꯄꯅ ꯁꯤ ꯃꯣꯏꯁꯦ ꯚꯦꯔꯥꯏꯇꯤ ꯃꯈꯟ ꯃꯈꯟꯅꯤ ꯆꯥꯎꯕ sini Z kau ini anggur sini ai sau bữa nó sini ani ni ko lấy gì tuh som maning side tu sulai cara ke jangan yang pik tipi ko jaga saat mata tu sih maning ya hau lagi saya maming mayam sih doi itu cara mau gawin this kind of screen doin sulai isi makada macam-macam ngata ni sini mo panbi aduga sigi mana sai tare sigi mana se wa sigi mana sing hai tare ko koi talak pani khangge tawse koina saina dum leibak tu thamaga mathanda mara chongjarap pani sida su masa masa mayam biram ni sida hoise sida kai ka hoi si su sain loi chong apa ngata ni adum mathanda mara chongjarap pani ko sain thamna da to matung ta ba video da su ai mu chara ke phajana yan ta hojik thi lei sing si loina masak loi thi hojik ki yai ngang doni si tak ka doini grind kai no machine masa grinder ai ta sigi sita mori gi ni ai ta sahi taruk yumgi sizinaba khatangi takpani ko sida atakpa hana se khara leide son takpa dagi adum atopa beson ke ka takpa khotpa su loina ma sizinaba yaide matam duda di lupa lising tariat mukhi maya pi hai si sahi taruk tariat mukti sure ko hojik ti tangam mani hojik takcha bai process e mate usara Ima khung sa khung ni special lah hello wasigi nik naba macha mai hoi si chaloni hai tare mana thoba saina kopna ta kare lei sina tha nikhi ba pot dum yumgi oina di dum chahi chupa chana hare saina ta duga dum asuyam phai akoina takko matam da sigi machine che saina thread selection laga ungi ngai da khutna phabi ga doba natragadi magi thread se han pulta hoina han dore eba ungi ngai da dana manung yaw photo loi pai thorakani kai gumba mathakta pharaga ungwi dragadi khutna phabi ra unga doba sigi machine se sijina ba matam thokpirani sigi chaloni sida hapaga masagi apauba lem hobo mayam se bu nauna phaurani ba saina sida kitang yam pauduna si leire aduga kitang paukhatpa singsina sida ung saina aduga amuka takka doini round ama sigi se aduga ai video amda bu charake sigi se 20 kg mu goramni ba khoi hingna kakhiba do adu pulap
ꯂꯣꯏꯔꯀꯥꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯨꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯁꯤ ꯑꯩꯅ ꯃꯃꯥꯡ ꯆꯍꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯅꯝꯖꯍꯧꯕ ꯉꯥꯛꯇꯅꯤ ꯃꯇꯦꯛ ꯃꯇꯦꯛ ꯑꯩ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯗꯕꯅ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯥꯂꯦꯟꯗꯁꯨ ꯑꯩ ꯐꯖꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯁꯦꯝꯗꯣꯛꯑꯒ ꯅꯥꯟꯅ ꯁꯦꯝꯖꯒꯦꯅ ꯑꯩ ꯄ꯭ꯂꯥꯟ ꯂꯩꯖꯩ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯨꯡ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯒꯥꯔꯗꯦꯟꯁꯦ ꯑꯩꯒꯤ ꯑꯦꯟꯖꯥꯡ ꯊꯣꯡꯕ ꯚꯤꯗꯤꯑꯣ ꯑꯣꯏꯕ ꯌꯥꯏ, ꯑꯦꯅꯤ ꯕ꯭ꯂꯣꯛꯇ ꯃꯇꯦꯛ ꯃꯇꯦꯛ ꯅꯠꯇꯅ ꯑꯩ ꯍꯥꯞꯆꯔꯛꯑꯔꯣꯏꯒꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯀꯥꯂꯦꯟ ꯈꯤꯇꯪ ꯆꯪꯉꯛꯑꯒ ꯑꯩ ꯅꯥꯟꯅ ꯑꯃꯨꯛꯇꯪ ꯁꯦꯝꯖꯈꯤꯒꯦ, ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩ ꯐꯖꯅ ꯎꯠꯆꯔꯛꯀꯦ, ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁ ꯀꯩꯀꯥ ꯃꯌꯥꯝꯗꯣ ꯊꯝꯐꯝ ꯈꯣꯠꯐꯝꯗꯣ ꯑꯩ ꯐꯖꯅ ꯎꯠꯆꯔꯛꯀꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯈꯦꯠꯅꯕꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕ ꯐꯪꯕꯤꯔꯝꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯂꯩꯒꯤ ꯐꯤꯕꯝꯁꯤꯒ ꯍꯥꯟꯅ ꯃꯃꯥꯡ ꯆꯍꯤ ꯈꯤꯇꯪ ꯅꯥꯜꯂꯤꯉꯩꯗ ꯂꯩꯔꯝꯕꯗꯨꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯝꯃꯔꯗ꯫ ꯑꯗꯨꯅ ꯁꯦꯝꯒꯠꯂꯛꯄ ꯐꯥꯎꯗꯗꯤ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯂꯦꯇꯤꯁ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯦꯀꯣ, ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯃꯔꯨ ꯃꯥꯒꯤ ꯑꯉꯧꯕꯁꯦ ꯑꯗꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯃꯥꯗꯤ ꯄꯪꯍꯧꯗ ꯍꯧꯋꯦ꯫ ꯑꯗꯨꯝ ꯃꯥꯅ ꯇꯥꯔꯨꯕ ꯖꯒꯥꯁꯦ, ꯍꯥꯏꯗꯤ ꯁꯤꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯗ ꯈꯔ ꯍꯧꯔꯦ, ꯁꯣꯝꯗꯁꯨ ꯁꯨꯃꯥꯏꯅ ꯄꯪꯍꯧꯗ ꯍꯧꯋꯦꯕ, ꯃꯥ ꯆꯈꯥꯏꯔꯛꯑꯒ ꯃꯥꯏ ꯃꯔꯨꯁꯤꯡ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯁꯣꯝꯗꯁꯨ ꯍꯧꯋꯦ ꯑꯗꯨꯝ꯫ ꯑꯗꯨꯗꯒꯤ ꯁꯤꯗꯁꯨ ꯑꯃ ꯂꯩꯔꯦ, ꯁꯤꯗ ꯃꯆꯥ ꯑꯃꯁꯨ ꯆꯣꯡꯈꯠꯂꯛꯑꯦ, ꯁꯣꯝꯗ ꯑꯃꯒ ꯂꯩ, ꯁꯤꯗ ꯑꯃꯁꯨ ꯂꯩꯔꯦ, ꯑꯗꯨꯗꯒꯤ ꯃꯔꯨ ꯂꯧꯅꯕ ꯁꯤꯗꯁꯨ ꯑꯃꯒ ꯂꯩ, ꯁꯤꯒꯤꯁꯨ ꯃꯔꯨ ꯈꯔ ꯂꯥꯛꯄ ꯍꯧꯔꯦ꯫ ꯁꯤꯅ ꯃꯥꯒꯤ ꯃꯦꯟ ꯑꯣꯏꯕ ꯄꯥꯝꯕꯤꯗꯣ ꯑꯣꯏꯒꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯗ ꯃꯔꯨ ꯑꯩꯈꯣꯏꯒꯤ ꯄꯥꯏꯊꯣꯔꯛꯑꯅꯤꯗꯅ, ꯑꯗꯨꯒ ꯍꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯝ ꯆꯈꯥꯏꯔꯒ ꯄꯪꯍꯧꯗ ꯍꯧꯕꯅꯤ ꯃꯥꯁꯦ꯫ ꯑꯗꯣ ꯃꯐꯝ ꯆꯥꯗꯅ ꯄꯥꯜꯂꯒ ꯁꯤꯗ ꯃꯥꯒꯤ ꯃꯔꯛꯇꯁꯨ ꯃꯌꯥꯝ ꯍꯧꯖꯜꯂꯦ ꯃꯥꯁꯦ꯫ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯗ ꯂꯩꯕꯁꯦ, ꯁꯤ ꯐꯨꯛꯇꯠꯂꯒ ꯑꯗꯨꯝ ꯁꯤꯁꯨ ꯊꯥꯗꯣꯛꯄꯤꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯏ꯫ ꯑꯗꯨꯒ ꯁꯤꯗꯅ ꯀꯣꯕꯤ ꯐꯨꯜ ꯈꯔ ꯍꯧꯋꯦ, ꯁꯤꯒꯤ ꯃꯆꯥ ꯃꯌꯥꯝꯁꯦ꯫ ꯑꯗꯨꯒ ꯁꯤꯗꯁꯨ ꯑꯃ ꯆꯣꯡꯈꯠꯂꯛꯏ, ꯁꯤꯁꯨ ꯃꯔꯨ ꯂꯧꯅꯕ ꯊꯝꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯗ ꯃꯔꯣꯏ ꯀꯩꯀꯥꯗꯤ ꯂꯣꯏ ꯎꯠꯆꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯩ ꯃꯥꯒꯤ ꯀꯟꯗꯤꯁꯟꯁꯦ꯫ ꯑꯗꯨꯝ ꯃꯥꯁꯦ ꯃꯦꯟꯇꯦꯟ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯍꯧꯋꯦ, ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯛꯇ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯃꯥꯒꯤ ꯃꯈꯣꯡꯁꯦ ꯈꯔ ꯇꯧꯊꯣꯛꯄꯤꯕ, ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯅꯥꯄꯤ ꯃꯆꯥ ꯍꯧꯒꯠꯂꯛꯄꯗꯨꯁꯨ ꯈꯔ ꯂꯧꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯌꯥꯝꯅ ꯂꯥꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯗ ꯊꯥꯔꯒ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯤꯗꯩ ꯁꯤꯖꯤꯟꯅꯔꯦ, ꯃꯄꯥꯟꯗꯒꯤ ꯂꯩꯅꯗ꯭ꯔꯦ꯫ ꯁꯤꯒꯤ ꯂꯦꯇꯤꯁ ꯃꯌꯥꯝꯁꯦ ꯍꯦꯛꯑꯒ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯛꯀꯦ꯫ ꯑꯩꯈꯣꯏ ꯆꯦꯅ ꯃꯥꯒꯤ ꯏꯁꯇꯥꯏꯜꯗ ꯁꯤꯡꯖꯨꯗꯣ ꯁꯦꯝꯒꯗꯧꯕꯅꯤ, ꯑꯗꯨꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯁꯨ꯫ ꯉꯁꯤ ꯁꯣꯌꯥ ꯕꯣꯔꯤꯁꯦ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯛꯀꯦ꯫ ꯑꯗꯣ ꯁꯤ ꯁꯣꯌꯥ ꯕꯣꯔꯤꯁꯦ ꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯍꯩꯖꯤꯜꯂꯒ ꯃꯥꯁꯦ ꯄꯦꯠꯊꯅꯕ ꯊꯝꯃꯒꯦ꯫ ꯑꯗꯨꯒ ꯃꯊꯪ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯎꯠꯆꯔꯛꯀꯦ꯫ ꯁꯣꯌꯥ ꯕꯣꯔꯤꯗꯣ ꯑꯩꯈꯣꯏꯅ ꯏꯁꯤꯡꯅ ꯇꯤꯡꯉ ꯃꯇꯨꯡꯗ ꯐꯖꯅ ꯏꯁꯤꯡꯗ ꯁꯨꯝꯗꯣꯛꯄꯤꯔꯅꯦꯕ ꯁꯨꯃꯥꯏꯅ, ꯑꯗꯨꯒ ꯁꯦꯠꯄꯤꯗꯣꯏꯅꯦꯕ ꯃꯆꯦꯠ ꯃꯆꯦꯠ ꯁꯨꯃꯥꯏꯅ ꯆꯥꯡꯁꯨ ꯁꯦꯠꯂꯅꯤ, ꯑꯗꯨꯒ ꯈꯔ ꯊꯥꯎꯗ ꯇꯥꯎꯊꯣꯛꯇꯣꯏꯅꯦ꯫ ꯁꯣꯌꯥ ꯕꯣꯔꯤ ꯁꯤꯡꯖꯨꯁꯦ ꯃꯑꯣꯡ ꯌꯥꯝ ꯂꯩ, ꯑꯗꯣ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯇꯧꯖꯔꯛꯀꯦ꯫ ꯑꯗꯣ ꯃꯆꯜꯁꯤꯡꯁꯦ ꯇꯤꯜꯍꯧ ꯍꯥꯞꯄꯅꯤ, ꯅꯥꯀꯨꯞꯄꯤꯅꯦ, ꯍꯋꯥꯏ ꯃꯇꯣꯟꯅꯦ, ꯐꯗꯤꯒꯣꯝꯅꯦ, ꯁꯤꯡꯅꯦ, ꯑꯗꯨꯒ ꯁꯤꯗꯅ ꯉꯁꯥꯏ ꯑꯩꯅ ꯁꯣꯌꯥ ꯕꯣꯔꯤ ꯁꯦꯠꯆꯈꯤꯕꯗꯣ ꯂꯩꯔꯦ꯫ ꯑꯗꯣ ꯁꯤ ꯍꯣꯔꯦꯟ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈ꯭ꯔꯦ, ꯊꯥꯎꯗ ꯈꯤꯇꯪ ꯇꯥꯎꯔꯛꯇꯣꯏꯅꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯉꯥꯔꯤ ꯍꯥꯞꯇꯕꯤꯗ ꯑꯣꯏꯅ ꯇꯧꯖꯒꯦ꯫ ꯑꯗꯨꯅ ꯅꯥꯀꯨꯞꯄꯤꯁꯤꯁꯨ ꯇꯤꯜꯍꯧꯁꯤꯁꯨ ꯊꯥꯎꯗ ꯈꯔ ꯉꯧꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯁꯤꯗ ꯃꯪꯒꯟ ꯃꯄꯨꯝꯗꯨꯅꯦ ꯉꯁꯥꯏ ꯑꯩꯅ ꯇꯥꯎꯈ꯭ꯔꯕꯅꯦ, ꯑꯗꯨꯒ ꯁꯨꯔꯒ ꯊꯝꯃꯦ꯫
ꯁꯤꯁꯨ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯃꯪꯒꯟꯁꯤꯗꯤ ꯑꯣꯞꯁꯅꯦꯜꯅꯤꯀꯣ ꯃꯌꯥꯝ ꯍꯥꯞꯄꯁꯨ ꯌꯥꯏ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯁꯤ ꯑꯩꯅ ꯍꯥꯞꯆꯩꯁꯤꯅ ꯈꯤꯇꯪ ꯃꯍꯥꯎꯗ ꯈꯤꯇꯪ ꯊꯧꯒꯠꯄꯗꯣ ꯑꯗꯨꯒꯤ ꯍꯥꯞꯆꯕꯅꯦ ꯃꯌꯥꯝ ꯍꯥꯞꯇ꯭ꯔꯒꯁꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯁꯣꯌꯥꯕꯣꯔꯤꯁꯦ ꯑꯃꯨꯛ ꯊꯥꯗꯖꯔꯦ ꯊꯥꯎꯁꯦ ꯌꯥꯝ ꯌꯥꯝꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯣꯌꯥꯕꯣꯔꯤ ꯉꯧꯕ ꯃꯇꯝꯗ ꯀꯩꯒꯤꯅꯣꯗ ꯉꯁꯥꯏ ꯅꯥꯀꯨꯞꯄꯤꯗꯁꯨ ꯑꯗꯒꯤ ꯇꯤꯜꯍꯧꯗꯁꯨ ꯊꯥꯎꯁꯦ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯁꯤ ꯁꯣꯌꯥꯕꯣꯔꯤꯁꯦ ꯊꯥꯎ ꯌꯥꯝ ꯆꯨꯞꯁꯟꯕꯅꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯊꯥꯎ ꯊꯥꯎꯁꯦ ꯆꯨꯞꯁꯤꯟꯒꯗꯕꯅꯤ ꯃꯆꯜꯁꯤꯡꯁꯤ ꯂꯣꯏ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯁꯤ ꯂꯩꯔꯦ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯁꯤꯗ ꯁꯣꯌꯥꯕꯣꯔꯤ ꯇꯥꯎꯖꯕꯗꯨ ꯁꯤ ꯂꯩꯔꯦ ꯑꯗꯨꯗꯤ ꯇꯣꯠꯂꯁꯤꯗ ꯃꯣꯔꯣꯛꯁꯤꯁꯨ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯁꯥꯕꯅꯦ ꯑꯗꯨꯅ ꯃꯣꯔꯣꯛꯁꯤ ꯈꯤꯇꯪ ꯍꯥꯞꯆꯔꯦ ꯑꯉꯥꯡꯁꯨ ꯁꯨꯝ ꯆꯥꯔꯗꯤ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯑꯗꯨꯝ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯀꯦ ꯍꯣꯔꯦꯟ ꯃꯍꯥꯎ ꯌꯦꯡꯉꯁꯤ ꯊꯨꯝꯁꯤ ꯑꯗꯒꯤ ꯃꯊꯪꯗ ꯅꯥꯀꯨꯞꯄꯤꯒ ꯑꯗꯨꯝ ꯇꯤꯜꯍꯧꯁꯤꯒ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯁꯨꯌꯥꯔꯦ ꯑꯗꯣ ꯅꯥꯀꯨꯞꯄꯤꯁꯦ ꯑꯩꯈꯣꯏꯅ ꯉꯥꯔꯤꯒꯨꯝꯕ ꯍꯥꯞꯀꯦ ꯍꯥꯏꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯣ ꯃꯤꯒꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯗꯤ ꯉꯥꯔꯤ ꯍꯥꯞꯄꯣꯏꯗꯣꯏꯅꯤꯅ ꯁꯨꯝ ꯂꯧꯊꯣꯛꯆꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯧꯗꯕꯤꯗ ꯁꯤꯡꯖꯨꯒꯤ ꯇꯥꯏꯞꯇꯅꯦ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯍꯥꯞꯄꯁꯨ ꯌꯥꯏ ꯁꯣꯌꯥꯕꯣꯔꯤꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯗꯤ ꯑꯗꯨꯒ ꯐꯖꯅ ꯄꯨꯂꯞꯁꯦ ꯇꯣꯠꯈꯥꯏꯃꯤꯟꯅꯔꯅꯤ ꯑꯗꯩ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕ ꯁꯤꯁꯦ ꯃꯪꯒꯟꯁꯦ ꯇꯥꯎꯊꯣꯛꯑꯒ ꯁꯨꯕꯅꯦꯕ ꯑꯗꯨꯗꯣ ꯁꯤ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯣ ꯃꯪꯒꯟꯁꯦ ꯂꯩꯇꯦ ꯑꯩꯈꯣꯏ ꯇꯤꯡꯍꯧꯗ꯭ꯔꯦ ꯃꯪꯒꯟ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯆꯅꯥ ꯇꯪꯈꯥꯏꯗꯣ ꯑꯗꯨ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯌꯥꯕꯅꯤꯀꯣ ꯄꯨꯛꯂꯤ ꯄꯨꯛꯂꯤ ꯁꯨꯔꯒ ꯑꯗꯣ ꯍꯥꯞꯄꯣꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯁꯨꯝ ꯇꯧꯕꯗꯅꯦ ꯑꯗꯨꯝ ꯍꯥꯞꯄꯦꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯪꯒꯟꯁꯦ ꯍꯥꯎꯕꯅꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯆꯥꯕ ꯃꯪꯒꯟ ꯍꯥꯞꯄꯗꯤ ꯌꯥꯝ ꯇꯣꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯑꯩꯅ ꯁꯤꯗ ꯍꯋꯥꯏ ꯃꯇꯣꯟ ꯑꯗꯒꯤ ꯑꯗꯨꯒ ꯇꯤꯜꯍꯧꯁꯤ ꯈꯤꯇꯪ ꯐ꯭ꯔꯦꯁ ꯍꯥꯞꯆꯒꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯐꯗꯤꯒꯣꯝ ꯁꯤ ꯑꯗꯨꯝ ꯆꯩꯁꯜꯂꯁꯨ ꯌꯥꯔꯦ ꯁꯤꯗꯤ ꯃꯊꯛꯇ ꯀꯕꯛ ꯀꯕꯛ ꯇꯣꯠꯄꯤꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯤꯡꯖꯨꯁꯨ ꯂꯣꯏꯔꯦ ꯇꯣꯠꯄ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ